My dear students, welcome to my channel. Angang sa sargi ngarangi class ta taraga ni thoi suba para rani gaidiliu hairiba para se takpa hokre ngasi sargi channel sigi class hoina ngarang ta khibadugi makha page number 70 ga 4 gi last paragraph ki manga suba sentence ta yang ko nganja ngarangi class ta mahaki lalhaugi wari asi tabada Pandit Jawaharlal Nehru na pialaduna mahakpu nagasingi rani ni haiki haiba paraje yaukre ngasi makha parakyangang jamuna taroko madudagi hauna mahapu rani gaidiliu haina mingauna khie rani gaidiliu se ko karamba matamdagi kaunaba haukhige haragadi Pandit Jawaharlal Nehru na rani haiba mingthonje pirakpadagidi rani gaidiliu haina kauba haukhi haina khungadaba Sahi tara mga subna jail gi saina khanglaba matungda ing so lising amaga chamapal nifuga tareta ningkha tamlabada hagadawni ko khawje tilwan tho tamlabada mahapu tura jail dagi thadokhe amuka haige ko Sahi tara mga subna jail gi saina khanglaba matung ing so lising amaga chamapal nifu tareta ningkha tamlabada mahapu tura jail dagi thadokhe Rani gaidiliu na tura jail da sahi kaya laikhibage haiba taragadi sahi tara mga subna jail da laikhiyana haigadoiba aduga Rani gaidiliu na sahi tara mga subna tura jail da lairaga ing so kaya da thadorakhige haragadi ningkha tamlaba matung haibadi ing so lising amaga chamapal nifuga tarese masidai da thadorakhiyana haigadoiba thadokpaga Manipur da sanghan khide tura jail da sahi tara mga lairuraba matungda thadokpaga rani gaidiliu Manipur da sanghan khibra sanghan khidabra na hangagadi sanghan khide haina khungadoiba Nagaland gi makok da laihan khe ko je sahi tara mga jail da lairuraga thadoraklaba matungda rani gaidiliu Manipur da sanghan dana karai da laihan khige haragadi Nagaland gi makok da laihan khi haigadoiba kaina thangda Nagaland gi Kohima da amuk laihan khe ko Nagaland gi makok sungda jail da gi sahi tara mga jail da lairuraga thadoraga Nagaland gi makok sungda laihale makok sungda gidi amuk Kohima da amuk laihale ba Kohima haragadi Nagaland gi konung jini ko konung state da amuk laihale ba Nagaland gi konung wairiba phong Kohima state da warpi naibiraba singmi kanglup singgi yaiphanabagidama mahakna mapunsi supa pangthokiba thabak thauram singbu sakhangba waina mangwanda Bharat Sarkarna ing so lising amaga chamapal humpuga taraga nithoida tamrapatra pikhi amadi ing so lising amaga chamapal marifu tara humdoida Padma Bhushan upadi pikhi ing so kayada Rani gaidiliu da tamrapatra pikhibage haragadi ing so lising amaga chamapal humpu tarani thoida pikhiana haigadaba adagi amuksu ing so kayada Rani gaidiliu da Padma Bhushan hariba upadi je pikhige haragana ing so lising amaga chamapal marifu tara humdoida pikhi haina khungadaba adagi amuksu ing so lising amaga chamapal humpu tarani thoida Rani gaidiliu da pikhiba mingtholdo karino ko haragadi pikiba upadi do karino haragadi tamrapatra hairije ko adagi amukso ing so lising amaga chamapal marifu tara humdoida Rani gaidiliu da pikiba upadi dogi maming kari kauge haragana Padma Bhushan upadi kawena haigadoiba adagi amukso Rani gaidiliu da tamrapatra amadi Padma Bhushan upadi pikibadu maram karigino haragadi warpi naibiraba singmi kanglup singge
ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨ ꯁꯛꯈꯪꯕꯒꯤꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ? ꯃꯊꯪꯗ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯃꯁꯥꯒꯤ ꯂꯣꯡꯀꯥꯎ ꯈꯨꯟꯗ ꯍꯟꯕ ꯌꯥꯍꯟꯈꯤ꯫ ꯅꯥꯒꯥꯂꯦꯟꯒꯤ ꯀꯣꯍꯤꯃꯥꯗ ꯂꯩꯍꯜꯂꯦ꯫ ꯅꯥꯒꯥꯂꯦꯟꯒꯤ ꯀꯣꯍꯤꯃꯥꯗ ꯂꯩꯍꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯑꯃꯨꯛ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨꯁꯦ ꯍꯜꯂꯛꯄ ꯌꯥꯍꯟꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯥꯒꯤ ꯆꯍꯤ 63 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯍꯜꯍꯟꯕ ꯌꯥꯈꯤꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯆꯍꯤ 2 ꯂꯩꯔꯒ ꯏꯪ ꯁꯣꯛ 1946ꯗ ꯊꯧꯅꯥꯒꯤ ꯃꯨꯔꯇꯤ ꯑꯣꯏꯕꯤ ꯇꯥꯡꯂꯕꯤ ꯆꯅꯨꯔꯥ ꯑꯁꯤ ꯂꯣꯡꯀꯥꯎ ꯈꯨꯟꯗ ꯄꯨꯟꯁꯤ ꯂꯣꯡꯈꯤ꯫ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨ ꯏꯪ ꯁꯣꯛ ꯀꯌꯥꯗ ꯅꯣꯡꯒꯥꯈꯤꯕꯒꯦ ꯑꯣꯔ ꯁꯤꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯏꯪ ꯁꯣꯛ 1946ꯗ ꯅꯣꯡꯒꯥꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ ꯑꯣꯔ ꯁꯤꯈꯤꯅ ꯈꯨꯝꯒꯗꯕ꯫ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨ ꯀꯔꯝꯕ ꯃꯐꯝꯗ ꯅꯣꯡꯒꯥꯈꯤꯕꯒꯦ ꯑꯣꯔ ꯁꯤꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨ ꯂꯣꯡꯀꯥꯎ ꯈꯨꯜꯗ ꯅꯣꯡꯒꯥꯈꯤ ꯑꯣꯔ ꯁꯤꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯤꯡ? ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯑꯗꯨꯝ ꯃꯁꯥꯅ ꯂꯥꯏꯔꯤꯛꯇ ꯄꯤꯖꯔꯦ, ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯦ꯫ ꯑꯗꯨꯅ ꯅꯩꯅꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1 ꯆꯤꯟꯅ ꯈꯨꯝꯒꯗꯕꯗ ꯌꯥꯎꯀꯣ ꯑꯉꯥꯡꯁꯤꯡ꯫ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 1 ꯆꯤꯟꯅ ꯈꯨꯝꯒꯗꯕꯗ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯣ ꯄꯥꯎꯈꯨꯝꯗ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯅꯤꯡꯇꯝꯂꯥꯟꯗ ꯃꯁꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯊꯧꯅꯥ ꯐꯕꯤ ꯃꯃꯣꯝꯂꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ, ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯅꯤꯡꯇꯝꯂꯥꯟꯗ ꯃꯁꯥꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯊꯧꯅꯥ ꯐꯕꯤ ꯃꯃꯣꯝꯂꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3ꯗ ꯒꯥꯏꯗꯤꯟꯂꯨꯕꯨ ꯀꯅꯥꯅ ꯔꯥꯅꯤ ꯃꯤꯡꯊꯣꯜ ꯄꯤꯈꯤꯕꯒꯦ ꯍꯥꯏꯕ꯫ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3ꯒꯤ ꯄꯥꯎꯈꯨꯝꯗ ꯒꯥꯏꯗꯤꯟꯂꯨꯕꯨ ꯄꯟꯗꯤꯠ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯔꯥꯅꯤ ꯃꯤꯡꯊꯣꯜ ꯄꯤꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ, ꯀ꯭ꯋꯦꯁꯟ ꯅꯝꯕर 3 पाखुम गाइदिलियुबु पंडित जवाहरलाल नेहरूना रानी मिंथोल पीखी हाइना खुंगदबा। नेक्स्ट क्वेश्चन नंबर लाइदा जेलियारों हाइबसी कमदौना सेमखिबगे हाइबा। क्वेश्चन नंबर लाइदा जेलियांगरों हाइबसी ई मरी नक्नबा जेमै लियांगमै रोंगमैना पुनसिंदुना सेमखिबनी हाइना खुंगदबा। अमुका हाइगेको जेलियारों हाइबसी ई मरी नक्नबा जेमै लियांगमै रोंगमैना पुनसिंदुना सेमखिबनी हाइना खुंगदबा। नेक्स्ट क्वेश्चन नंबर मित्ता जादोनंग कनानो हाइबा। क्वेश्चन नंबर मित के पाखुमदा जादोनंग हाइबसी ब्रिटिश की मियोट मिनाइगी अमसुंग सुपनम शासनगी मायोक्ता लांथेंगनखिबा रोंगमै कांगलुप की लुचिंगबनी हाइना खुंगदबा। अमुका हाइगेको जादोनंग हाइबसी ब्रिटिश की मियोट मिनाइगी अमसुंग सुपनम शासनगी मायोक्ता लांथेंगनखिबा रोंगमै कांगलुप की लुचिंगबनी हाइना खुंगदबा। नेक्स्ट क्वेश्चन नंबर पादा गाइदिलियुना कारिगी जादोनंगी मतुंग इनखिबगे हाइबा। पाखुमदा गाइदिलियुना जादोनंगी मतुंग इनखिबगी मरमदी जादोनंगना ममा लैबाकपु नुंसिजाबा अमदी तौरिबा थबक थौरामसिंगदु पामबगिनी हाइना खुंगदबा। अमुका हाइगेको गाइदिलियुना जादोनंगी मतुंग इनखिबगी मरमदी जादोनंगना ममा लैबाकपु नुंसिजाबा अमदी तौरिबा थबक थौरामसिंगदु पामबगिनी हाइना खुंगदबा। मसिगा लोइना लोइना क्वेश्चन नंबर 1 सिन्ना खुंगदबगी लोरे मथम क्वेश्चन नंबर 2 इरगा खुंगदबदा। क्वेश्चन नंबर 2 इरगा खुंगदबगी कोक्ता निंगतम लालहौ अमदा नुपीसु लुसिंबी वैबा याय हाइबसी कनाना खुदम वैना उतखिबगे हाइबा। क्वेश्चन नंबर 2 कोक पाखुम निंगतम लालहौ अमदा नुपीसु लुसिंबी
oiba yai haibasi Rani Gaidiliuna khudam waina utkhi haina khungadaba. Amuka hage ko question number 2 ko pakhum ningtam lalhau amada nupi sulu singbi oiba yai haibasi Rani Gaidiliuna khudam waina utkhi haina khungadoiba. Next question number samda sahi tara manga subna Gaidiliuna karigi jailda laikhibage haiba. Question number samgi pakhumda sahi tara manga subna Gaidiliuna jailda laikhibagi maramdi ningtam ihaugi lusingbi oibagi ni haina khungadaba. Amuka hage ko question number sam pakhum sahi tara manga subna Gaidiliuna jailda laikhibagi maramdi ningtam ihaugi lusingbi oibagi ni haina khungadaba. Next question number laida Gaidiliuna Pulwami Khulda Sakiba Lanban Adu Karigi Damakno haiba. Question number lai pakhum Gaidiliuna Pulwami Khulda Sakiba Lanban Adu Lami Lishing Mari Laina Bagi Damaktani haina khungadaba. Question number lai ge pakhum amuka haige Gaidiliuna Pulwami Khulda Sakiba Lanban Adu Lami Lishing Mari Laina Bagi Damaktani haina khungadaba. Next question number mitta Rani Gaidiliuna Bharat Sarakarna kari mana amadi upadi pikhibage haiba. Pakhumda Rani Gaidiliuna Bharat Sarakarna tamrapata mana amadi Padma Bhushan upadi pikhi haina khungadoiba. Amuka haige ko Rani Gaidiliuna Bharat Sarakarna tamrapata mana amadi Padma Bhushan upadi pikhi haina khungadoiba. Next question number pada ingsho kayada kari khunda Gaidiliu nonga khibage haiba. Question number pagi pakhumda ingsho lising amaga chamapal marifu tara humdoida longkau khunda Gaidiliu nonga khi haina khungadoiba. Amuka haige ko question number pakhum ingsho lising amaga chamapal marifu tara humdoida longkau khunda Gaidiliu nonga khi haina khungadoiba. Masiga loina na question number 2 iraga khungadabagi kok sam lai mit amadi pagi question answer piba lore ko angja. Aduna mathangda lakadaurisna lol nainaba page number 78 ko aduna munmuna taro ko angja. Lol nainaba da question number kok ta hairije Artha manaba wahigi mapa singda tianjai piduna natraga mapa sana iduna masakta u haiba ko haibadi magi manaba artha do adugi mapa da sana ba iu tianjai piyo haibani ko tianjai piduna natraga mapa sana iduna masakta u haiba manaba English ta haragana koigi synonym do gyandai ko same meaning Ganda ko Sub.Manipuri Artha adu oigadoiba. Word P naibiduna haibalere ko word P naibiduna haibachiki Sub.Manipuri Artha di tathi tawoina taubidana haiba ko tathi tawoina taubidana. Next apokpi haragana mapa mama jibu khoina apokpi kawi mathangda maram okpa haragana haiba inba Mathangda sharu yakhi haragana yaukhi mathangda maipu nana haragana thawai yauna subnam sasan haragana nampu sapu aroi bayahip tamkhi haragana sikhi isang thauba haragana thauna phaba hariba jingse yare ko anja adum na khoi like to adum singjalaga ju yare adum ka du ga sin pha potho magi manaba artha ko Sub.Manipuri wahi jigi manaba sanaba artha oigadeba sijana hayang pekhada ngapong tanda ju ko makhada piba wahi sing asigi manaba artha yu natragana manaba artha yu na haraga de si orakadeba. Mathang question number samdana Upu manungda iriba wana tainaba wahising asi khangatlaga makhagi asidagi mapa da ithu haiba sigi question number 1 giduna manaba artha piba sam gijina wana tainaba
ko wana tainaba opposite antonym to kyantaba wana tainaba opposite natragana grammar gi da khoi gi antonym to kyantaba synonym haragana manaba antonym haragana magi khenaba to ka hena jina sang tana lairani mathangda wapi nai bi ba haibasina kariga chanarage haiba tamjaida nungshi bi baje ga chanarani sigina wana tainaba arthani ko mathangda pukning sangkhi jina kariga chanarani thawa yaukhi de jiga chanaga deba mathangda thingnaba mari subagi jina kariga chanage haiba tamjaida apan ba pi danaba pharta chiachinaba jina kwamthok hanaba adagi mathangda 6 da tang laba jina ko hong laba jiga managa deba kedai ko hong laba jiga managa deba mathang sabianda pha khi jina karambaga chanarage haiba tamjaida thado khi jiga chanaga deba mathangda miramgi haibasina iramgi jiga chanaga deba kyantare ko aduna ngasigi na ko sigi parastai da lore aduna aruba waigi wahandokse dum pasalo ko gangja hayang definition da sudum hanga payai loina na ahang bu mention bu da sudum hanga payai loina na amuksu kabui gi kanglu ama haraga ko hayang adum mayam pirak payai ba yadai ko adagi Christian haraga jo natra adum koigi haibadi ro kaino asina piriba wahai jingjina question oiraga som wahandok singjina pakhum oina dum khumhanba natraga wahandok singjina question oina wan khalaga wahai jingje masijina pakhum oina wan thokpa ju yai ko gangja aduduna hayam asumba pakhum pithoga madagi asumba select over khanba do option pithopa do adudai da sidam hanga pa yai ko aduna sigi aru wahai ko handok sidam pasalo ba do jantare ko saida rongmai hairagana kabui ki kanglup ama laire Christian haragana Jesus Christpu ningba lining phasi haragana dandi phanglaba mi amabu thauri yanduna hapagi mihat ama laire mathangda heraka haragana kabui singi gaidiliuna haudoke tauramba anauba dharma ama jiamai haragana kabui gi kanglup ama liangmai haragana kabui gi kanglup ama jialiangrong haragana jiamai liangmai rongmai ahum gi apunba ming kasar haragana Assamgi manungda Assamgi Manipur ga tainaba district ama Pulwami haragana Naga Hills da laiba khulama political agent haragana English singi laingak sandokpa phamnaiba lakadeba mathangda tura haragana Meghalaya gi manung sanba lam ama makoksung haragana Nagaland gi lam ama Tamra Prata haragana Bharat Sarakarna ikai khumnaba utuna piba mana ama gi ming Padma Bhushan haragana Bharat ki oiba singthaba yaba thaba tauba gi dama piba mingtholama upadi haragana ikai khumnaba gi masak oiba mingthol hariba singje yandare ko aduna dom monmona taro paro ama khaktang harake ko hayang sumata asumba pakhum khaluana tauragane tura je pithogane son option da Meghalaya gi manung da leiban lam ama yandare ko adagi amuksu Nagaland gi manung da leiban lam ama Manipur gi manung da leiban lam ama adagi Dimapur gi manung da leiban lam ama na adumaina heta question di hangi bo da hangbo yai ko mada pakhum da noina Meghalaya gi manung da leiban lam ama na khumanga da ba adagi amuksu Meghalaya gi manung da leiban lam ama haraga tura makoksung Tamrapata Padma Bhushan gana samaina pire khalaji ko ada noina pakhum do tura na iram ka do ba adumana wonthonjen to boyai ko nganja aduna wahai jina question loina hangbo yai natragana piri ba wahan doksina question loina hangbo yai ko aduna wonthonjin
tawraga hangning bamong da hang bayai question gidi aduna noi pabam thopado puning changna phajna khangna paro ko khangda ba yauraga stom tana minaraji phare ko nga janga sigidi loisalaji mathagi class na mu unaraji okay thanks